ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯝꯍꯜ ꯊꯣꯡꯒꯥꯜꯗꯒꯤ ꯉꯥꯡꯗꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯗꯥꯎꯒ ꯌꯥꯗꯦꯗ꯫ ꯑꯩꯅꯗꯤ ꯆꯂꯥꯝꯕꯒꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯥꯔꯤꯗꯣ ꯈꯔ ꯌꯥꯝꯅ ꯂꯧꯔꯛꯀꯦ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯥꯎꯁꯦꯛ ꯃꯥꯟꯕꯤꯗꯣ ꯍꯦꯛ ꯂꯩꯔꯝꯗꯅ ꯂꯧꯔꯛꯇ꯭ꯔꯦꯗꯅ ꯁꯦ꯫ ꯉꯥꯡꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯨꯃꯥꯡ ꯌꯧꯈꯤꯕ ꯈꯪꯍꯧꯔꯝꯗꯦ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯃꯃꯧ ꯅꯨꯄꯤꯕꯨ꯫ ꯊꯥꯔꯣ, ꯊꯥꯔꯣ, ꯍꯩ ꯊꯥꯔꯣ, ꯅꯪꯕꯨ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ? ꯊꯥꯔꯣꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ, ꯊꯣꯛꯂꯛꯑꯒꯦ꯫ ꯉꯥꯔꯤ ꯍꯥꯡꯕꯤꯔꯨꯁꯣꯅ ꯆꯠꯈ꯭ꯔꯒ ꯂꯩꯔꯝꯗ꯭ꯔꯕ ꯀꯔꯤꯅꯣ? ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯧꯅ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ꯫ ꯊꯣꯛꯂꯛꯀꯦꯗꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯇ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯨꯡꯗꯨꯗ ꯍꯥ? ꯊꯥꯔꯣ! ꯏꯃꯥ, ꯊꯣꯛꯂꯛꯑꯦꯕ ꯑꯩ꯫ ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯏꯅꯤ, ꯀꯔꯤꯅꯣ? ꯑꯗꯨꯗꯤ ꯁꯦ, ꯉꯥꯔꯤ 3-4ꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯁꯤꯅ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅ ꯁꯤꯜꯂꯁꯤ ꯏꯅꯤ ꯏꯃꯧꯒꯤ꯫ ꯉꯥꯔꯤꯅꯦꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ 3-4ꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯕ ꯏꯃꯥ ꯁꯤꯗꯤ? ꯍꯦ, ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ 3-4ꯗꯨꯅꯅꯦ, ꯑꯃꯅꯅꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯍꯥꯞꯄꯣ, ꯑꯃꯅ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯞꯄꯣ, ꯑꯅꯤ ꯑꯃꯅ ꯅꯨꯃꯤꯗꯥꯡꯒꯤ ꯍꯦꯛ ꯊꯝꯅꯤ꯫ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯍꯥꯞꯄ ꯐꯥꯎꯕ ꯀꯣꯟꯅꯔꯣꯏꯗꯕꯁꯤꯅ꯫ ꯅꯠꯇꯦ ꯏꯃꯥꯕꯨ, ꯉꯥꯔꯤꯁꯦ ꯂꯧꯅ ꯂꯧꯔꯛꯑꯗꯤ ꯅꯨꯃꯤꯠ 2-3ꯒꯤꯗꯁꯨ ꯆꯥꯅꯕ ꯂꯧꯔꯧꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯁꯤꯗꯩꯁꯤꯗ ꯑꯩꯅꯒ ꯄꯣꯠ ꯆꯩ ꯑꯃ ꯍꯪꯕ ꯆꯠꯂꯨꯕꯗ ꯁꯨꯃꯥꯏꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯃꯗꯤ ꯉꯥꯡꯈꯤꯕꯁꯤꯅ ꯀꯔꯤꯗ ꯍꯥꯏꯔꯨꯅꯦ? ꯍꯥꯏ, ꯏꯅꯦꯝꯕꯣꯛ ꯁꯥꯕꯤ, ꯆꯪꯉꯣ ꯌꯥꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥꯔꯤ ꯁꯔꯨꯛ ꯑꯗꯨꯅꯅꯦ ꯅꯪ ꯍꯦꯛ ꯍꯪꯉꯨꯔꯣ ꯆꯠ꯫ ꯍꯪꯉꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯂꯧꯔꯛꯀꯦ ꯌꯦꯡꯉꯣ, ꯉꯥꯔꯤꯗꯣ ꯆꯔꯥ 3-4ꯒꯤ ꯂꯧꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯦꯝꯅ ꯃꯤꯉꯣꯟꯗꯒꯤ ꯍꯪꯂꯨꯗꯨꯅ ꯄꯨꯔꯛꯄ ꯉꯥꯔꯤꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯊꯥꯔꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ꯫ ꯊꯥꯔꯣ, ꯅꯪꯁꯦ ꯃꯅꯦꯝ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯗꯀꯣ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯂꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯃꯗꯨꯒꯤ ꯏꯕꯦꯝꯍꯜ ꯍꯥꯏꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯔꯤꯗ ꯈꯪꯕꯤꯗꯣ, ꯃꯗꯨ ꯂꯥꯛꯇꯅ ꯍꯌꯦꯡꯒꯤ ꯉꯥꯔꯤ ꯁꯔꯨꯛꯇꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯗꯅ꯫ ꯉꯥꯛꯇꯪꯒ ꯆꯣꯟꯊꯔꯝꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯍꯧꯖꯤꯛꯀꯤ ꯉꯥꯔꯤ ꯁꯔꯨꯛꯇꯣ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅꯤꯅꯦ ꯃꯥ꯫ ꯍꯧꯖꯤꯛꯀꯤ ꯁꯔꯨꯛꯁꯨ ꯄꯨꯈꯤꯅꯦꯕ, ꯉꯁꯥꯏꯗꯒꯤ ꯅꯠꯇꯅ꯫ ꯃꯥꯅ ꯈꯜꯂꯝꯃꯤꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯦꯕ, ꯈꯪꯉꯕꯅꯦ ꯑꯩꯅ, ꯈꯪꯉꯕꯅꯦ꯫ ꯆꯂꯥꯝꯕ ꯃꯥꯁꯨ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯁꯤꯕꯒꯤ ꯊꯧꯔꯝ ꯌꯥꯎꯔꯒ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯅꯤꯕꯤ, ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯝꯃꯒꯦ ꯅꯪꯅ ꯏꯁꯧ ꯇꯧꯔꯤꯗꯨꯅ ꯑꯃꯨꯛ? ꯑꯣ, ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯦ, ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯍꯅꯨꯕꯤ ꯏꯕꯦꯝꯍꯜ ꯍꯥꯏꯕꯤꯗꯣ ꯉꯥꯔꯤ ꯍꯪꯕ ꯂꯥꯛꯑꯝꯃꯤꯕ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯥꯎꯔꯤꯁꯦ꯫ ꯏꯍꯦ, ꯑꯗꯨꯒꯤꯕꯨ ꯅꯊꯧ ꯑꯃꯒꯨꯝ ꯏꯁꯧ ꯂꯥꯡꯗꯨ ꯇꯟꯗ꯭ꯔꯣ? ꯀꯔꯤꯒꯤ ꯇꯟꯕꯅꯣ ꯅꯨꯄꯥ? ꯏꯍꯦ, ꯑꯩꯅ ꯇꯟꯗ꯭ꯔꯥ ꯍꯥꯏꯕꯗꯤꯅꯦ ꯁꯤꯅꯤꯗ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯪꯗꯅ ꯂꯩꯔꯕ ꯑꯍꯟꯗꯨꯗ ꯏꯁꯧ ꯂꯥꯡꯉꯤꯗꯣ ꯇꯟꯗ꯭ꯔꯥ ꯁꯤꯅꯤꯗ꯫ ꯅꯨꯄꯥ, ꯍꯜꯂꯛꯂꯕꯗꯤꯅꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯩꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯕꯅꯤꯀꯣ꯫ ꯍꯣꯏ, ꯆꯥꯊꯣꯛꯂꯁꯤ꯫ ꯅꯪꯒꯤ ꯏꯁꯧ ꯂꯥꯡꯗꯕꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯕꯤꯗꯣ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯑꯗꯨ ꯈꯪꯉꯗꯤ ꯅꯁꯥꯅ ꯈꯪꯅ ꯆꯥꯁꯦ, ꯆꯥꯁꯤꯜꯂꯛꯑꯣ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤꯁꯨ ꯂꯣꯏ ꯆꯥꯊꯣꯛꯆꯅꯤꯍꯦ꯫ ꯍꯩ, ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ꯫ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛ, ꯆꯥꯔꯁꯤ꯫ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯂꯕꯅꯤ꯫ ꯊꯥꯡꯗꯣꯛꯑꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ꯫ ꯍꯣꯏꯅꯦ ꯅꯨꯄꯤ, ꯑꯩ ꯈꯨꯗꯩ ꯍꯣꯡꯗꯣꯛꯏ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯔꯦꯀꯣ꯫ ꯍꯣꯏ, ꯍꯧꯔꯣ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯁꯣꯝꯗ ꯏꯕꯦꯝꯍꯜꯒꯤ ꯌꯨꯝꯗꯅꯤ ꯁꯥꯃꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯊꯥꯔꯣ, ꯆꯥꯛ ꯊꯥꯡꯗꯣꯛ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕꯅꯤꯀꯣ꯫ ꯊꯥꯔꯣ ꯆꯥꯛ ꯊꯥꯡꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯕꯛꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ, ꯁꯦꯝꯅ ꯁꯨꯛꯄꯨ ꯄꯨꯁꯤꯜꯂꯛꯇꯦ ꯅꯨꯄꯥ ꯅꯪꯅ ꯇꯧ ꯁꯥꯕ ꯑꯃꯀꯣ꯫ ꯅꯨꯄꯤ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯅ ꯄꯨꯁꯤꯜꯂꯛꯇꯣꯔꯤꯕꯁꯤꯕꯣ? ꯅꯪ ꯑꯩ ꯂꯨꯍꯣꯡꯕꯗ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯗꯨꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯡꯉꯤꯁꯦ꯫ ꯑꯣ, ꯁꯣꯝꯗꯅ ꯏꯃꯨꯡꯁꯦ ꯏꯟꯁꯥꯡ ꯐꯥꯎꯕ ꯉꯥꯔꯤ ꯊꯥꯛꯇ꯭ꯔꯤ, ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯣꯀꯣ ꯑꯗꯨꯝ꯫ ꯂꯩꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯨꯔꯗꯤ ꯁꯤꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯝ꯫ ꯏꯃꯥꯒ ꯅꯪꯒꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯨ ꯅꯠꯇꯦ꯫ ꯍꯣ, ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯏꯃꯨꯡꯒꯤ ꯉꯥꯆꯦꯛ ꯊꯨꯝꯆꯦꯛꯀꯤ ꯃꯇꯥꯡꯗ ꯋꯥꯍꯟꯕ꯭ꯔꯣ ꯏꯃꯥꯒ ꯑꯩꯒꯅ ꯅꯪꯉꯣꯟꯗ? ꯅꯣꯡꯃꯅ ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯪ, ꯅꯣꯡꯃꯅ ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯪ ꯇꯧꯗꯅ 이몽 푸ꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯅ? ꯐꯅꯤ ꯅꯪꯗꯤ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯀꯣꯟ ꯐꯦꯡꯐꯝ ꯐꯥꯎꯕꯗ ꯊꯝꯕꯤꯔꯝꯃꯨꯀꯣ꯫ ꯍꯣꯏ, ꯊꯝꯃꯝꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯑꯃ ꯍꯧꯔꯛꯏ ꯊꯕ꯫ ꯉꯥꯔꯤ ꯂꯩꯍꯧꯗꯕꯗꯨꯗ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯏꯃꯥ! ꯑꯣ ꯏꯃꯥ!
ai karino ya sanglakpasida nangna urau tharau ra isina amuk tharo kaidawre urau tharau banati ngari do kamai tawsi haino ima nang hanguso dana magi limbi haibiduda ngasai di ngari matat amani purak taini ima ba hai adu oirasu nangna hanguni haidudi ha ngasai aingoda hairakanu nangi to puthirusu chatlo selnaga seleitaba aina wakhal ngakta khalaukhige sal tawrani magidi hangdhangjawrage aida leiramdrasu mot ama hekta puraga laklaga loire asi haiduna lembigi mayumda muk laklammi jalamba makuta yongsak sarong ama paraduna sanglai madu ubada harauna phaida nupa nangna yongsak purakpa ado kadaidagi yongsak nadubo charongsu yam chumme haiba nangna nahan yongsak saningi haibaduda aina makha khulgi indon amadagi lerakpani o adudi saksang phawdi yausinbiramo hoi kesu ketbiramage yaye dusu nupa tharo ngang zanglei kana bu leiramtoino khangdeni moigi mungduda kaurage hekta sangna dawni isia ise ho isia itaya ho itay salamba lembi tharo na kauribudu tarada khummi saksangna leye tharo o adudi saksangna sangage isia hoi chango lembi magi nupa da hairei makut masa tawduna pa yungsato talo salubana talo salumi sila isia thada lakpana ti kaino mahangba lakpa so oiro salu prap hoi losinge asia haiduna salamba chingpu makhong aduda khetlamba yungsaka khetnaba duga pulap losilibani haiduna thamki tharo sanglaklaga phalaribudu phamtharaga ichia noi ngari gi yamlibro yamadi khita waige ba hera tharo ngaribu pirol waiba dawna kanana wainage nangna waige haridubu ha hoi isena haibu sumi chia ngari leirabadi khita puzage bananaw hai tharo ngaribu sil puba dawna puba yabro ha sa naw posak hangba haiba sinya leibara leirabadi khara loge aduk ma haina dawni ni nangbo chumi isena haibu pumba isia ngari leiradi khita loge ba amuk leirakan singe lembi ngasai ayuk tharogi manemna ngari hangba laklambado khangning singlakladuna khangai hairei tharo ngasai ayuk noi imado ngari hangba lambad adudaina ekhoi ngari yamdra haidana ani hum pikhibanine adoirasu amani taga yengbiru ubaije nanau upai leiman tabadagi hangbani hoi yengbudi yengbirake ado leramnedi thajade bu tharo isedi asiara duna lembi ngari hapalubak ado hangdoktun yenglammi lembi mana yenghaliba ngarubak adusu ngarang nga yaiba loikhiba ngarubak aduni tu amata yaudre tu tharo hoi yaudre du dise asi haiduna tharo lembi gi sakhum sinba thuna yenglei kari losige haiduna tharo na tawribudu uraduna lembi na hai tharo kainu yengi dubo ngari leitre harabati chalodana numit tarabani hoi che chaladabani asi haiduna aroibu oina koini yenglakpada urakle chephu makhungda yongsak maton khara madu ubada haraure mathamoiduda tharo parida yongsak leiri asi oina amani pukhrage singju janab asi khanduna hairei makhut thinduna isia asigi singphu makhungda yongsak leiri basa amani tapiyuba singju zarugi yumda lembi sat yengi singphu makhungda yongsak maton khara ubaduda mapuriba salambada phaina yenglei jalamba masu magi nupigi mityeng khangbana singphu makhongdi yenglei uri masu yongsak maton ado ngarang ngangi madu ubada sigi yongsak awang sung longthokhibi yongningbro khangdi buse lembi masu ngarang ngangi yarakta ngari leija haradi ko chakhide mayumda pasimusu chakhumse set matungna muk yengda lei haibanida mamchida thangsuisi thinjin adudi mamit asingbase tangidana ma masi tada piradabani aise tharo amuk hairei isia yongsak se amani daga piyo haibani kaidawrage lembi sau langduna pudadi pukhrusi bema noinani na mausina marol lama yupo tanba kaliba leitre hairabadi koksakiri kadai da kari leire haidana amuk thiraga amana traga mapunaba taweba se yongsak anisiga matiksiga pukhru haun saur tharo aduga ne nabukto lengkhalu hek tharo harauna phare daisia jarage tudi asi haiduna noklaga lembi gi makhutaga yongsak tu tap launa lauraduna puraga satkre tharo lembi sauna tanaga tawri sakta siga yumpo tan hotnabada awabum oirabani moi mani mosi si khijeon thok jalamba magi nupi bu themjilai
ꯌꯥꯔꯗꯤ ꯂꯦꯝꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯨꯠꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯁꯨꯅꯤ ꯅꯨꯄꯥ ꯌꯣꯡꯆꯥꯛꯁꯦ ꯃꯥꯅ ꯎꯗꯅꯕ ꯂꯣꯠꯂꯣ ꯍꯥꯏꯔꯒ ꯃꯥꯅ ꯎꯅꯕ ꯂꯣꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯉꯁꯤꯒꯤꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤꯀꯣ ꯑꯩ ꯅꯨꯄꯥ ꯅꯪ ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨꯁꯤ ꯃꯇꯨꯡꯗ ꯑꯩ ꯑꯁꯨꯝꯅ ꯊꯣꯛꯇꯅꯕ ꯐꯖꯅ ꯂꯣꯠꯀꯦ ꯂꯦꯝꯕꯤ ꯃꯇꯨꯡꯗ ꯍꯦꯛ ꯂꯣꯠꯇ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯕ ꯅꯨꯄꯥ ꯅꯪ ꯂꯥꯎꯁꯤ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯏꯕꯦꯝꯍꯜ ꯃꯃꯧ ꯊꯔꯣ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯍꯪꯂꯛꯏ ꯊꯔꯣ ꯀꯔꯤ ꯄꯨꯔꯛꯑꯦ ꯃꯣꯏꯗꯒꯤ ꯊꯔꯣ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯥꯔꯤꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯀꯣꯏꯂꯩ ꯂꯩꯈ ꯌꯦꯡꯂꯒ ꯁꯤꯡꯖꯨ ꯆꯥꯅꯕ ꯌꯣꯡꯆꯥꯛ 2 ꯃꯇꯦꯛ ꯄꯨꯔꯛꯏꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯎꯠꯂꯤ ꯃꯥꯅ ꯄꯨꯔꯛꯄ ꯌꯣꯡꯆꯥꯛ ꯑꯗꯨ ꯃꯅꯦꯝꯗ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯆꯠꯂꯣ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯣꯏ ꯏꯃꯥ ꯈꯨꯟ ꯄꯨꯝꯕꯗ ꯂꯣꯏꯅ ꯈꯪꯅꯩ ꯏꯕꯦꯝꯍꯜꯒꯤ ꯃꯅꯤ ꯃꯃꯧ ꯑꯁꯤ ꯌꯨꯝꯄꯣꯠ ꯇꯥꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯕ ꯑꯃ ꯍꯪꯕ ꯂꯥꯛꯂꯒ ꯃꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯂꯩꯔꯝꯕ ꯑꯃ ꯍꯦꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯧ ꯑꯃꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯠꯂꯤ ꯂꯝꯕꯤꯗꯨꯗ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯣꯏ ꯃꯅꯤ ꯃꯃꯧꯗꯨꯗ ꯎꯃꯪ ꯂꯥꯏ ꯂꯤꯡꯕ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛꯁꯤ ꯁꯨꯛꯈꯥꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯕ ꯇꯤꯟ ꯍꯤꯗꯥꯛ ꯇꯩꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯤ ꯌꯦꯡꯉꯨꯕ ꯂꯦꯝꯕꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯈꯨꯜꯒꯤ ꯃꯧ ꯑꯃꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯔꯥꯙꯦ ꯂꯝꯕꯤꯗ ꯆꯠꯄꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯠꯂꯤꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯔꯥꯙꯦ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕꯗꯨ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯆꯦ ꯑꯩꯒꯤꯁꯦ ꯃꯣꯏ ꯃꯅꯤ ꯃꯃꯧ ꯑꯃ ꯂꯩꯗꯥꯏꯅꯦ ꯈꯨꯜꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯌꯨꯝꯄꯣꯠ ꯇꯥꯟꯕ ꯀꯟꯕꯤ ꯑꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗꯅꯤ ꯑꯩꯅ ꯁꯥꯎꯔꯒ ꯆꯠꯂꯤꯁꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯍꯟꯗꯛꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯩ ꯂꯦꯝꯕꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯂꯛꯏ ꯃꯅꯤ ꯃꯃꯧ ꯍꯥꯏꯗꯤ ꯀꯅꯥꯅꯣꯅꯤ ꯔꯥꯙꯦ ꯑꯁ ꯏꯆꯦ ꯅꯪꯁꯨ ꯈꯪꯃꯟꯗꯦꯍꯦ ꯃꯅꯤ ꯃꯃꯧ ꯍꯥꯏꯗꯤꯅꯦ ꯅꯣꯏꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯑꯣ ꯑꯗꯨꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯅꯤ ꯏꯆꯦ ꯑꯌꯨꯛꯇꯅ ꯃꯅꯦꯝ ꯂꯥꯛꯀꯅꯤ ꯍꯪꯕ ꯌꯥꯆꯪꯂꯛꯄꯗꯅ ꯃꯃꯧ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ ꯂꯦꯝꯕꯤ ꯈꯜꯂꯤ ꯋꯥꯈꯜꯗ ꯑꯣ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯈꯛ ꯅꯠꯇ꯭ꯔꯦꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯜꯂꯤ ꯅꯥꯏꯔꯒ ꯆꯠꯂꯤꯕ ꯑꯣꯏꯔꯦꯀꯣ ꯈꯪꯅꯤꯕ ꯃꯣꯏ ꯃꯊꯪꯗ ꯑꯩꯈꯣꯏꯗ ꯂꯥꯛꯁꯅꯨꯕ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯔꯥꯙꯦ ꯂꯦꯝꯕꯤ ꯉꯥꯡꯗꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯆꯪꯂꯛꯏ ꯃꯌꯨꯝꯗ ꯏꯃꯥꯏ ꯄꯦꯝꯃ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯣꯏꯒꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯉꯛꯈ꯭ꯔꯦ ꯑꯣꯊꯣꯛꯅ ꯉꯛꯈ꯭ꯔꯦ ꯅꯣꯡꯃꯗ ꯏꯃꯨꯡ ꯀꯌꯥ ꯆꯪꯕ ꯖꯥꯠꯅꯣ ꯃꯣꯏꯕꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯣꯊꯣꯛꯅ ꯆꯂꯥꯝꯕ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯗꯅ ꯆꯪꯂꯛꯄꯗꯨꯗ ꯍꯪꯂꯛꯏ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯪꯅ ꯉꯥꯡꯗꯅ ꯆꯪꯉꯛꯏꯗꯨꯅ ꯂꯦꯝꯕꯤ ꯅꯪꯅ ꯉꯥꯡꯕ ꯄꯥꯝꯕ ꯋꯥꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤꯒꯦ ꯉꯥꯛꯀꯛ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤ ꯊꯣꯛꯈꯤꯕꯗꯨꯕꯨ ꯉꯥꯡꯅ ꯆꯪꯉꯦ ꯍꯥꯏꯋꯥꯅꯤ ꯅꯨꯄꯥ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯑꯩꯅ ꯉꯥꯡꯂꯤꯁꯤꯒꯤ ꯃꯔꯝ ꯏꯆꯥꯎꯍꯩ ꯅꯪ ꯏꯄꯪ ꯄꯪꯂꯒ ꯅꯪ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯆꯥꯎꯕꯪ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯉꯥꯡꯍꯧꯔꯣꯀꯣ ꯅꯆꯟ ꯅꯨꯄꯤꯅ ꯍꯣ ꯉꯥꯡꯖꯍꯧꯔꯒꯦ ꯆꯠꯄꯤꯈ꯭ꯔꯣ ꯅꯁꯛꯇꯨ ꯎꯔꯒ ꯍꯦꯟꯅ ꯉꯥꯡꯅꯤꯡꯉꯦ ꯑꯩꯒꯤ ꯆꯤꯟꯁꯤ ꯑꯩ ꯇꯞꯅ ꯆꯠ ꯁꯅꯥꯕꯨꯟ ꯑꯃꯈꯛ ꯇꯔꯛ ꯂꯩꯖꯔꯤꯗꯣ ꯅꯪꯅ ꯏꯁꯧ ꯂꯥꯡꯕꯗ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯅꯨꯀꯣ ꯆꯠꯄꯤꯈ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯍꯩ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯂꯥꯝꯕ ꯃꯥꯁꯨ ꯊꯕꯛ ꯅꯨꯄꯥ ꯃꯣꯏꯅ ꯀꯔꯤ ꯈꯪꯒꯦ ꯌꯨꯝ ꯄꯨꯕꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯑꯩꯈꯣꯏꯇꯅꯤ ꯏꯃꯨꯡꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯕꯗ ꯑꯋꯥꯕ ꯈꯪꯂꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯒꯟꯕꯤꯒ ꯇꯥꯍꯟꯗꯅ ꯍꯦ ꯁꯣꯝꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯋꯥ ꯇꯥꯅꯔꯤ ꯉꯁꯤꯅ ꯀꯅꯥꯒꯤꯗ ꯌꯨꯝꯄꯣꯠ ꯇꯥꯟꯕ ꯆꯠꯁꯤꯒꯦ ꯍꯥꯏꯗꯅ ꯏꯕꯦꯝꯍꯜꯅ ꯊꯔꯣ ꯉꯁꯤꯗꯤ ꯏꯅꯦꯝ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯏꯃꯧ ꯑꯃꯗ ꯍꯟꯖꯤꯟ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯕ ꯆꯪꯕ ꯌꯥꯗ꯭ꯔꯦꯀꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯟꯖꯤꯟ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯪꯕ ꯆꯪꯁꯤꯜꯂꯕꯗꯤ ꯀꯔꯝꯕ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯔꯥꯎ ꯄꯤꯅꯤꯡꯒꯅꯤ ꯑꯗꯨꯅꯅꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯏꯃꯨꯡ ꯑꯃꯗꯅ ꯑꯌꯨꯛꯀꯤ ꯑꯃꯅ ꯌꯥꯆꯪꯂꯛꯄꯒꯤꯅꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯀꯣ ꯑꯌꯨꯛꯇ ꯑꯃ ꯌꯥꯆꯪꯂꯛꯄꯗ ꯆꯪꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯍꯣꯏ ꯏꯃꯥ ꯆꯪꯂꯔꯣꯏꯒꯦ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯏꯃꯨꯡ ꯑꯃꯗ ꯍꯟꯖꯤꯟ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯄꯣꯠ ꯍꯪꯕ ꯆꯪꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯦꯞꯅꯔꯝꯃꯤ ꯏꯕꯦꯝꯍꯜ ꯈꯨꯜꯒꯤ ꯁꯦꯟ ꯈꯔ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯆꯠꯄꯗꯨ ꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯀꯗꯥꯏꯗꯅꯣ ꯏꯟꯗꯣꯟ ꯆꯠꯄꯤꯔꯤꯕꯗꯨꯕꯣ ꯂꯦꯝꯕꯤ ꯏꯟꯗꯣꯟꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤꯗ ꯆꯦꯡ ꯍꯪꯕꯔꯣ ꯅꯠꯇ꯭ꯔꯒ ꯉꯥꯔꯤꯔꯣ ꯏꯟꯗꯣꯟ ꯏꯕꯦꯝꯍꯜ ꯁꯥꯎꯁꯤꯟꯅꯗꯨꯅ ꯆꯩꯔꯛꯏ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯊꯧ ꯂꯩꯇ꯭ꯔꯣ ꯅꯪꯕꯣ ꯍꯦ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯍꯅꯨꯕꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ
ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯣꯗꯅ ꯂꯦꯝꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯏꯕꯦꯝꯍꯜꯁꯨ ꯉꯥꯡꯗꯅ ꯆꯠꯂꯤ ꯃꯥꯒꯤꯗꯒꯤ ꯈꯔ ꯍꯪꯉꯤ ꯍꯥꯏꯗꯨꯅꯕꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯍꯪꯉꯤ ꯈꯜꯂꯤꯔ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯆꯨꯝꯕꯗꯤ ꯆꯨꯝꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯨꯝꯗꯦ ꯅꯥꯀꯜ ꯑꯃꯗꯅ ꯊꯥꯔꯣꯁꯨ ꯏꯃꯨꯡ ꯑꯃꯗ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯑꯃ ꯍꯪꯕ ꯆꯠꯂꯤ ꯂꯩꯕꯨ ꯂꯩꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗꯨꯅ ꯍꯣꯏꯗ ꯂꯩꯔꯝꯗ꯭ꯔꯁꯨ ꯑꯩꯅ ꯄꯨꯅꯤꯡꯕꯗꯨ ꯄꯨꯔꯒ ꯍꯦꯛꯇ ꯂꯥꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯆꯨꯝꯁꯨ ꯆꯨꯝꯂꯦ ꯊꯥꯔꯣ ꯃꯥꯅ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤꯗꯤ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯇꯣ ꯑꯩꯅ ꯈꯟꯕꯒ ꯇꯧꯕꯒ ꯂꯣꯜꯂꯝꯃꯦꯅꯦ ꯊꯣꯡꯁꯦ ꯐꯔꯦꯗ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯈꯨꯗꯩ ꯑꯍꯟꯕꯁꯦ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯦꯠꯅꯕ ꯈꯨꯗꯩ ꯑꯅꯤ ꯁꯨꯔꯝꯕꯗꯣ ꯑꯃꯇꯪ ꯉꯥꯏꯔꯕꯅꯤ ꯑꯩꯅ ꯄꯨꯗꯣꯏꯁꯤꯒ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯅ ꯁꯦꯠꯆꯔꯁꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯤꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯈꯨꯗꯩ ꯑꯍꯟꯕꯗꯣ ꯄꯤꯛꯅ ꯊꯨꯞꯆꯤꯜꯂꯒ ꯁꯦꯒꯥꯗ ꯌꯦꯞꯁꯤꯟꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝꯗ ꯁꯣꯝꯗ ꯃꯅꯦꯝ ꯏꯕꯦꯝꯍꯜꯁꯨ ꯁꯦꯒꯥꯗ ꯃꯣꯔꯥ ꯃꯆꯥ ꯑꯃ ꯌꯦꯞꯇꯨꯅ ꯂꯥꯛꯏ ꯃꯤꯅ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯒꯣꯡ ꯍꯦꯛ ꯊꯦꯡꯒꯥꯏꯅꯩ ꯏꯕꯦꯝꯍꯜꯅ ꯄꯥꯄꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯀꯟꯅ ꯊꯦꯡꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯈꯣꯡ ꯈꯨꯠ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯡ ꯇꯦꯛꯑꯝꯃꯦꯅ ꯈꯜꯂꯣ ꯀꯅꯥꯅ ꯏꯔꯨꯞꯁꯤꯟꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯪꯕ ꯆꯠꯄꯤꯗꯧꯔꯤ ꯊꯥꯔꯣꯁꯨ ꯀꯔꯝꯕ ꯃꯈꯣꯡ ꯄꯥꯟꯗꯕ ꯍꯅꯨꯕꯤꯅꯣ ꯑꯁꯨꯛ ꯆꯥꯎꯅ ꯆꯪꯂꯛꯂꯤꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯅꯥꯟꯅ ꯊꯣꯡꯒꯥꯏꯔꯛꯏꯁꯤꯕꯣ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯊꯦꯡꯒꯥꯏꯅꯕꯗꯨꯗ ꯃꯥꯅ ꯁꯦꯒꯥꯗ ꯌꯦꯞꯅꯔꯕ ꯄꯣꯠꯇꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯔꯛꯏ ꯑꯃꯨꯛꯁꯨ ꯃꯤꯅ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯊꯦꯡꯖꯤꯟꯅꯕꯒꯤ ꯆꯩꯅꯥꯒ ꯈꯪꯗꯈꯩ ꯇꯥꯞ ꯈꯨꯟꯒꯠꯅꯩ ꯃꯅꯤ ꯃꯃꯧ ꯑꯣꯏꯅꯔꯝꯕꯗꯨꯗ ꯑꯅꯤꯗꯨ ꯉꯪꯅ ꯍꯥꯏꯅꯩ ꯊꯥꯔꯣꯅ ꯏꯃꯥ ꯅꯪ ꯑꯣꯏꯔꯦ ꯏꯕꯦꯝꯍꯜꯁꯨ ꯍꯩꯃꯥ ꯊꯥꯔꯣ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯤ ꯏꯃꯥ ꯍꯥꯏ ꯑꯗꯨꯗꯤ ꯄ꯭ꯔꯞ ꯆꯪꯉꯁꯤ ꯂꯥꯎꯅꯤ ꯅꯪꯕꯨ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛꯅꯈ꯭ꯔꯅꯤ ꯍꯣꯏ ꯏꯃꯥ ꯂꯩꯌꯣꯜ ꯃꯄꯥꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯁꯨꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯩ ꯑꯍꯟꯕꯗꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯨꯏꯅꯒ ꯌꯦꯅꯈꯥꯗ ꯆꯦꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯀꯧꯗꯨꯅ ꯍꯪꯂꯛꯏ ꯊꯣꯏꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯀꯧꯔꯣ ꯏꯅꯝꯃ ꯀꯧꯏ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯑꯩꯕꯨ ꯀꯧꯕꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯀꯅꯥꯒ ꯂꯥꯛꯄꯨꯈꯤꯒꯦ ꯅꯪꯕꯣ ꯏꯅꯝꯃ ꯑꯩꯅ ꯉꯁꯥꯏ ꯐꯤ ꯂꯧꯁꯤꯟꯕ ꯊꯣꯛꯄꯗ ꯃꯈꯥꯒꯤ इनम थारो मानबा मदी इनम मोइगी सुमांग मतोन ओइरमना लेपलगा मी कौखिबा माले ओ अदुदि सोइरमरoi माना सोइदि पुखिबा ओइरमनी करी पुख्रे हाइनो इनमा हा कैसु नते थोइ थोइ इनमन वामसु गांजबनी थंता ओ अदुदि ऐसंगी को इनमा होय होय संगो संगो थोइ थोइ खांगिना अदुबुदि हाइ अयुक ngata चलगा अइगी नुफागी खुदैदो मुल्लुगेबा युबु लेज्रिनि लाखगा मिगी नुफागी खुदै हुरानबसु सारिने मदुगी मौ अफाउबी तौंगम्बिदो सोमदा थाजा मासु थबक अमा चथोकलुरगा हंजिलकपदा माना ngasai मंगोल कासिन थमलम मोरा मसा अहनबदु leiba udabudda hanglai masa nupida hai sanathoi ngasai imana मंगोल कासिन थनंबा मोरा मसा अहनबदुदी कदाइ दमुक थमख्रे नपाना sak sabada थांगलगा हेक साजबनी ने दुदा मदु लेट्रबदी इसौ लांगबा तारे हलकलगा sanathoi ipang pangkhai khumdure ima aidi khangdi ngasai khai manida sanarag lairubani ima gi khonjel tabada phuni ki bagi se leini aidi hojikta o aini yum sanglamu haidana nawonda hairamaga nangna maninda sanaba chatlaga laithoi ibani ne ha nangda phuraga phadong aisi asi haiduna masana pi pikpududa damdam launa magi khuchautna phutharami angang adusu maya launa kathoktuna kappi खराउ बिसादना नयादो लाउना काथोकनु तानिंगि आई नपा हलकलगा खोंथि मुसांगि बाई माना पुरी पुरगा कौकनु आइने इंजाबी इमा आइसि आइना मथांगि अयुकनि लयोल मख्वांगदुदा ख्वांगसेट चेटने येत थारोगी मयुमदा लाक्लमि माना लाक्लि मतम अदुदि थारो होइगी इमुंगदि तुम्बा हौगतनद्रिबनि सुमांग मतोंदु लेपलगा उराव थराव बहौरई थारो थारो ए थारो थोलौलंग मपांदा थारो hai tharo samo mapanda mina kaubagi makol tabaduda magi nupibu kauduna hairei tharo tharo mapanda nangi ming kau maline mina hogolune thengi tharo yam tanna khumlei kanano ai kauri bunupa mina ai kau boiramoina ayu angan basidabu uche khong boiramgani tharo uchi khong bunatte ni nangba mina nangi ming kaubani kauri sisu nupi makhol ni nupi makhol hairakpaduda tharo
ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯄꯥꯈꯠꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯩꯌꯣꯜ ꯁꯥꯎꯅ ꯂꯦꯞꯂꯤꯕꯗꯣ꯫ ꯑꯁ, ꯁꯤꯅ ꯀꯩꯗꯧꯕꯅꯣ ꯂꯥꯛꯏꯁꯤꯅꯕꯨ? ꯀ꯭ꯋꯥꯛꯇꯧꯅ ꯌꯥꯛꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯊꯥꯔꯣ! ꯊꯥꯔꯣ! ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯍꯥ? ꯊꯥꯔꯣ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ? ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ, ꯅꯪꯅ ꯉꯔꯥꯡ ꯄꯨꯈꯤꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯑꯣ꯫ ꯃꯄꯨ ꯏꯁꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ꯫ ꯀꯅꯥꯒꯤ ꯈꯨꯗꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯊꯥꯔꯣ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯅꯨ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯏꯆꯦ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ, ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ꯫ ꯑꯣ, ꯅꯪ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ? ꯍꯣꯏ, ꯈꯪꯗ꯭ꯔꯦ ꯏꯆꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯃꯨꯡ ꯆꯪꯂꯒ ꯊꯤꯕ ꯇꯥꯔꯦꯗꯅ ꯑꯩꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯗ ꯁꯥꯃꯨꯁꯨ ꯊꯣꯛꯂꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯗꯨꯒ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯅꯔꯒꯦ? ꯂꯩꯌꯣꯠ ꯁꯥꯃꯨꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯁꯤꯒꯤ ꯈꯨꯗꯩꯁꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯗꯣ꯫ ꯊꯥꯔꯣ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ, ꯀꯩꯅꯣꯗ ꯏꯆꯦ, ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯁꯤꯕꯨ ꯏꯆꯦꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯅꯦ ꯁꯤꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯉꯔꯥꯡ ꯏꯕꯦꯝꯃ ꯊꯥꯔꯣꯅ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨꯗꯒꯤ ꯅꯆꯦꯅ ꯑꯌꯨꯛꯇ ꯐꯧꯔꯒ ꯊꯅꯝꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯉꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯦꯠꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ꯫ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯏꯆꯦ, ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ, ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯌꯦꯡꯂꯕꯅꯤ ꯊꯥꯔꯣ ꯑꯩꯁꯦ, ꯑꯩꯒꯤ ꯏꯄꯣꯠꯇꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯅꯤ ꯂꯩꯌꯣꯜ ꯑꯩꯁꯦ꯫ ꯑꯗꯨꯗꯤ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯟꯅꯕ ꯈꯨꯗꯩꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯔꯨꯔꯣꯅꯦ, ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯒ ꯃꯥꯟꯅꯩ ꯍꯥꯏꯗꯅ꯫ ꯍꯩ ꯊꯥꯔꯣ, ꯅꯆꯤꯟ ꯀꯟꯕ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ꯫ ꯁꯥꯃꯨ, ꯀꯗꯥꯏꯗ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ꯫ ꯁꯥꯃꯨꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯁꯥꯃꯨ ꯃꯥꯁꯨ ꯈꯨꯗꯩꯗꯨ ꯌꯥꯜꯂꯒ, ꯀꯩꯅꯣ ꯏꯇꯩꯃ? ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩ ꯂꯧꯒꯦ ꯇꯧꯕꯅꯤ ꯁꯥꯃꯨ, ꯀꯗꯥꯏꯅꯣ? ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯗꯨ ꯄꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯉꯤ ꯁꯥꯃꯨꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨ꯫ ꯁꯥꯃꯨ ꯃꯥꯁꯨ ꯂꯩꯌꯣꯜꯅ ꯈꯨꯗꯩ ꯁꯤꯡꯈꯤꯕꯗꯨꯗ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯌꯣꯜ ꯁꯥꯎꯅ, ꯑꯩꯅ ꯈꯪꯅꯕ ꯈꯨꯗꯩ ꯃꯄꯥꯜ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯣꯟꯁꯤꯟꯕꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯕꯒ ꯁꯥꯗꯦ꯫ ꯍꯦ, ꯌꯨꯝꯄꯣꯠ ꯇꯥꯟꯕꯤ, ꯍꯨꯔꯥꯟꯕꯤ! ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯌꯣꯜ꯫ ꯊꯥꯔꯣ ꯆꯠꯈ꯭ꯔꯤꯕ ꯂꯩꯌꯣꯜꯗ ꯌꯦꯡꯍꯧꯔꯒ, ꯌꯥꯝ ꯈꯪꯒꯟꯕꯤ ꯑꯣꯏꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯀꯨꯆꯨ ꯁꯦꯡꯗꯕꯤ ꯃꯧ ꯑꯁꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯗꯅ ꯄ꯭ꯔꯞ ꯇꯥꯟꯅꯔꯒ ꯏꯟꯊꯨꯔꯨꯅꯤꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯍꯜꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ, ꯃꯤꯒꯤꯗꯣ ꯍꯨꯅꯤꯅ ꯍꯨꯔꯛꯂꯕꯗꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯍꯨꯔꯛꯀꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ ꯊꯥꯔꯣ? ꯅꯪꯒꯤ ꯑꯄꯪ ꯍꯨꯔꯥꯟꯕꯒꯤ ꯃꯇꯧꯗꯨꯅꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯅꯅꯦꯝ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯝ ꯍꯩꯅ ꯍꯨꯔꯥꯜꯂꯛꯈ꯭ꯔꯕ ꯖꯥꯠꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯌꯦꯡꯅ ꯇꯥꯔꯗꯅ ꯑꯗꯨꯗꯤ ꯏꯃꯥꯒꯤꯁꯨ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯌꯦꯡꯉꯨ꯫ ꯅꯣꯛꯂꯒ ꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯊꯥꯖꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯣ ꯃꯅꯦꯝꯕꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯅꯪꯒꯤꯁꯨ ꯂꯥꯛꯏꯍꯦ, ꯑꯩꯗꯤ ꯆꯪꯉꯦꯀꯣ ꯏꯃꯨꯡꯗ꯫ ꯊꯥꯖꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯅꯨꯕꯤ, ꯌꯨꯝꯄꯣꯠ ꯇꯥꯟꯕꯤ ꯀꯟꯕꯤ, ꯍꯨꯔꯥꯟꯕꯤ ꯃꯅꯦꯝ! ꯍꯥꯏ, ꯀꯩꯅꯣ ꯊꯥꯖ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯥ? ꯑꯗꯨꯒꯨꯝꯕ ꯃꯊꯛ ꯊꯣꯡꯕꯗ ꯀꯔꯤ ꯉꯥꯡꯅꯤ ꯈꯪꯗꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯂꯛꯀꯅꯨꯅꯦ ꯑꯩꯉꯣꯟꯗ꯫ ꯏꯁ, ꯀꯔꯤꯒꯤ ꯑꯩꯗꯤ ꯃꯊꯛ ꯊꯣꯡꯕꯗ ꯊꯧꯒꯜ ꯑꯣꯠꯄ ꯋꯥꯉꯥꯡ ꯑꯃꯨꯛ ꯉꯥꯡꯗꯣꯔꯤꯕ ꯍꯨꯔꯥꯟꯕꯤꯗꯕꯣ? ꯑꯇꯩ ꯂꯥꯏꯔꯤ, ꯏꯟꯗꯣꯟ, ꯑꯩꯒꯤ ꯃꯣꯔꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯏꯁꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ꯫ ꯀꯔꯤꯅꯣꯕ ꯈꯨꯜꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ? ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯄꯣꯠ ꯃꯥꯡꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯛꯂꯒ ꯗꯝꯀꯥ ꯇꯧꯗꯨꯅ ꯍꯦꯛꯇ ꯍꯪꯕ ꯅꯠꯇꯦ, ꯅꯣꯏꯅ ꯄꯣꯠ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ? ꯀꯔꯤ? ꯏꯃꯨꯡꯗꯒꯤ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯒ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯏꯄꯣꯠ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕ? ꯊꯥꯖ, ꯏꯟꯗꯣꯟꯗꯤꯅꯦ ꯅꯪꯒꯤ ꯃꯣꯔꯥꯗꯣ ꯍꯨꯔꯥꯟꯗꯦꯀꯣ, ꯍꯦ ꯁꯩꯇꯅ ꯁꯥꯈꯤ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯍꯨꯔꯥꯟꯗ꯭ꯔꯕꯁꯨ ꯏꯟꯗꯣꯟꯒꯤ ꯏꯃꯨꯡꯁꯦ ꯆꯪꯂꯒ ꯌꯦꯡꯖꯕ ꯇꯥꯔꯦ, ꯋꯥꯈꯜ ꯆꯝꯅꯕ꯫ ꯏꯃꯨꯡ ꯆꯪꯂꯒ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯝꯍꯜ ꯑꯌꯨꯛꯇꯨꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯗꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯅ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯅꯪꯒꯤ ꯃꯣꯔꯥꯗꯤ ꯈꯪꯗꯦꯅꯤ ꯏꯟꯗꯣꯟꯗꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯂꯝꯕꯤꯗꯒꯤ ꯃꯣꯔꯥ ꯑꯃꯗꯤ ꯈꯨꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕꯗꯁꯨ ꯃꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯏꯟꯗꯣꯟꯁꯨ꯫ ꯊꯥꯖꯅ ꯈꯜꯂꯤ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯈ꯭ꯔꯕ ꯍꯅꯨꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯍꯣꯏꯗ, ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯨꯗꯗꯤ ꯄꯨꯈ꯭ꯔꯒꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯣꯔꯥꯗꯣ꯫ ꯏꯟꯗꯣꯟ, ꯑꯩꯒꯤꯔ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯕ, ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯪꯂꯨꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ, ꯏꯟꯗꯣꯟ ꯂꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯟ꯫ ꯏꯕꯦꯝꯍꯜ ꯃꯣꯔꯥꯗꯨ ꯄꯥꯝꯃꯨꯅ ꯌꯦꯡꯂꯒ, ꯑꯁ, ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯃꯣꯔꯥꯁꯦ, ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯃꯔꯥꯁꯤ ꯑꯃꯗꯤ ꯂꯩꯔꯤ ꯄꯣꯠꯅꯦꯕ꯫ ꯄꯥꯝꯃꯨꯅ ꯃꯄꯨꯅ ꯄꯨꯈꯤꯗꯧꯔꯦꯅꯦꯀꯣ ꯃꯣꯔꯥ ꯃꯆꯥ ꯅꯪꯁꯦ꯫ ꯊꯣꯛꯃꯜꯂꯛꯇꯕꯗꯨꯗ ꯀꯧꯔꯛꯏ ꯊꯥꯖꯅ, ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯏꯟꯗꯣꯟ? ꯊꯣꯛꯂꯛꯑꯦ, ꯏꯟꯗꯣꯟꯁꯦ ꯃꯅꯤꯡ ꯆꯪꯂꯨꯕꯅꯤ, ꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯣꯔꯥ ꯍꯥꯏꯕꯗꯨꯒ꯫ ꯊꯥꯖ ꯃꯣꯔꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ,
ꯃꯥꯟꯅꯕ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯒꯤ ꯃꯣꯔꯥꯗꯨꯅꯤ ꯗꯣꯟ ꯑꯩꯒꯤ ꯃꯣꯔꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯊꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯕꯤꯗ ꯊꯣꯛꯂꯒ ꯃꯤꯅ ꯄꯨꯈꯤꯕ ꯃꯁꯤꯡ ꯌꯥꯝꯗꯧꯔꯤ ꯆꯠꯂꯦ ꯗꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯝꯕꯤꯗꯒꯤ ꯑꯩꯒꯤ ꯃꯣꯔꯥ ꯃꯆꯥꯁꯦ ꯈꯨꯟꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯝꯕꯒꯤ ꯍꯣꯏ ꯊꯥꯖ ꯏꯟꯗꯣꯟꯁꯨ ꯂꯩꯍꯧꯔꯦꯀꯣ ꯍꯣꯏ ꯏꯟꯗꯣꯟ ꯊꯥꯖ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯔꯣ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩꯕꯤ ꯅꯦꯝꯅ ꯍꯩꯅ ꯍꯨꯔꯥꯜꯂꯛꯄ ꯃꯣꯔꯥꯁꯨ ꯃꯄꯨꯅ ꯍꯩꯅ ꯄꯨꯈ꯭ꯔꯦꯅꯦ ꯑꯗꯨꯝ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦꯀꯣ ꯁꯥꯃꯨ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯏꯃꯥꯒ ꯅꯨꯄꯤꯒꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯪꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯅꯨ ꯅꯣꯏꯁꯨꯅꯦ ꯅꯣꯏꯅ ꯑꯉꯝꯕ ꯀꯔꯤꯁꯨ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯃꯤꯒꯤ ꯁꯦꯜꯗꯨꯁꯨ ꯁꯤꯡꯕ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯕꯅꯤ ꯑꯩꯁꯨ ꯊꯥꯔꯣꯅ ꯁꯦꯜꯗꯨꯗ ꯁꯤꯡꯕ ꯂꯣꯏꯔꯣ ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯁꯤ ꯏꯕꯦꯝꯍꯜꯅ ꯅꯃꯥ ꯑꯩꯗꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕꯗꯤ ꯉꯝꯃꯔꯣꯏ ꯍꯩ ꯁꯥꯃꯨꯅ ꯊꯕꯛ ꯁꯨꯕꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏ ꯃꯤꯒꯤꯗꯒꯤ ꯍꯪꯂꯒ ꯏꯃꯨꯡ ꯄꯨꯕꯗꯤ ꯉꯝꯗꯣꯔꯤꯕ ꯏꯃꯥ ꯍꯥꯏ ꯑꯗꯨꯗꯤ ꯉꯝꯕ ꯇꯥꯕꯅꯤꯅꯦ ꯅꯪꯕꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯃꯥ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯩꯈ꯭ꯔꯦ ꯉꯁꯤꯁꯨ ꯅꯣꯏꯅ ꯃꯤꯒꯤꯗꯤ ꯍꯨꯔꯥꯜꯂꯨꯗꯅ ꯑꯩ ꯆꯣꯞꯄꯤꯗꯅ ꯍꯩ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ ꯁꯤꯕꯁꯨ ꯅꯠꯇꯕꯗꯨꯕ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯁꯦꯜ ꯌꯥꯝ ꯐꯪꯕ ꯉꯝꯕꯣꯏꯌꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥꯒꯤ ꯕꯣꯔꯗꯒꯤ ꯊꯥꯔꯣꯅ ꯐꯪꯉꯅꯤ ꯌꯥꯝ ꯃꯃꯥ ꯁꯤꯟꯊꯤꯕꯤꯒꯤ ꯕꯣꯔꯗꯒꯤ ꯑꯇꯩ ꯂꯥꯏꯔꯤ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯤꯉꯣꯟꯗꯒꯤ ꯍꯪꯂꯨꯒꯦ ꯑꯩ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯏꯔꯨꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯜꯂꯝꯃꯒꯦ ꯑꯗꯨꯒ ꯆꯥꯛ ꯊꯥꯡꯒꯠꯂꯨꯔꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯣ ꯎꯌꯥꯟꯗꯣ ꯃꯍꯤ ꯍꯥꯞꯄꯒ ꯊꯥꯡꯒꯠꯂꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯏꯃꯥ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯈꯤꯅꯨ ꯉꯥ ꯆꯥꯁꯤ ꯀꯥꯏꯅ ꯍꯦ ꯑꯩꯅ ꯊꯣꯛꯄ ꯄꯨꯔꯛꯀꯦꯀꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧꯔꯁꯨ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯃꯦꯝꯆꯥ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯟꯆꯤꯡꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯉꯥ ꯐꯥꯕ ꯑꯗꯨꯗ ꯄꯨꯛꯂꯥꯎꯕꯤ ꯉꯥꯗꯨ ꯃꯔꯨꯝꯅ ꯃꯨꯛ ꯄꯤꯛ ꯊꯟꯕ 4-5 ꯂꯛꯂꯝꯃꯤ ꯐꯔꯦꯗ ꯑꯁꯤꯗꯤ ꯄꯨꯛꯂꯥꯎꯕꯤꯁꯤ ꯊꯣꯡꯂꯒ ꯐꯖꯅ ꯍꯥꯎꯅ ꯆꯥꯔꯒꯦ ꯕꯦꯝꯍꯜ ꯃꯦꯝꯆꯥꯅ ꯏꯟ ꯁꯣꯟꯕꯗꯨ ꯎꯕꯗ ꯇꯧꯁꯤꯟꯅꯔꯒ ꯆꯪꯂꯛꯏ ꯉꯥꯡꯁꯤꯟꯅꯔꯒ ꯃꯦꯝꯆꯥ ꯅꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯌꯣꯝꯃꯤꯅ ꯁꯤꯗꯤ ꯃꯦꯝꯆꯥ ꯉꯥ ꯌꯥꯎꯕ ꯕꯥꯔꯇꯤꯟꯗ ꯂꯣꯠꯁꯤꯜꯂꯒ ꯑꯧ ꯌꯣꯝꯕꯅꯤ ꯏꯆꯦ ꯀꯅꯥꯅꯕꯨ ꯊꯥꯔꯤꯅꯣ ꯑꯁꯨꯛ ꯐꯖꯅ ꯊꯥꯔꯤꯕꯁꯤꯕꯨ ꯃꯦꯝꯆꯥ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒꯅ ꯊꯥꯖꯕꯅꯤ ꯑꯣ ꯑꯗꯣ ꯉꯥꯗꯨꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯆꯧꯕ ꯐꯥꯔꯕꯗꯤ ꯏꯆꯦꯗ ꯑꯝꯇ ꯄꯤꯌꯨꯗꯅ ꯌꯨꯝꯗ ꯊꯣꯡꯂꯒ ꯆꯥꯔꯨꯒꯦ ꯇꯧꯏ ꯃꯁꯤꯒꯤ ꯌꯨꯝꯄꯣꯠ ꯊꯝꯕꯤꯀꯟꯕꯤꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯃꯦꯝꯆꯥ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯣꯆꯤ ꯑꯃ ꯀꯣꯜꯂꯛꯄꯗꯨꯗ ꯃꯦꯝꯆꯥ ꯃꯁꯤ ꯄꯨꯛꯁꯤ ꯌꯥꯝꯅ ꯄꯤꯛꯄꯤ ꯇꯥꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯄꯨꯈꯨꯋꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯍꯥꯞꯅꯅꯕ ꯈꯥꯎ ꯃꯆꯥ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯏꯆꯦ ꯁꯤꯗ ꯁꯨꯝ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯩꯒꯤ ꯇꯨꯡꯗꯒ ꯏꯟꯅꯕꯤꯔꯛꯀꯅꯣ ꯍꯣꯏꯗ ꯑꯩꯕꯨ ꯅꯇꯨꯡ ꯏꯟꯅꯕ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯃꯦꯝꯆꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯇꯨꯃꯤꯟ ꯆꯪꯈꯤ ꯏꯃꯨꯡꯗ ꯏꯕꯦꯝꯍꯜ ꯃꯦꯝꯆꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯏꯟꯗꯨ ꯄꯨꯔꯞ ꯁꯣꯟꯒꯠꯂꯒ ꯃꯗꯨꯗ ꯌꯥꯎꯕ ꯉꯥꯗꯨꯅ ꯃꯥꯒꯤ ꯏꯜꯂꯤꯕ ꯐꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯈ꯭ꯋꯥꯡꯌꯦꯠ ꯑꯣꯏꯅ ꯀꯣꯝꯂꯤ ꯌꯦꯠꯁꯤꯜꯂꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯍꯥꯞꯅꯕ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯕꯥꯔꯇꯤꯟ ꯌꯥꯎꯔꯤꯕ ꯉꯥꯗꯨ ꯏꯕꯦꯝꯍꯜ ꯎꯍꯟꯗꯅ ꯃꯆꯥ ꯑꯃ ꯈꯜꯂꯒ ꯈꯥꯎꯗꯨꯗ ꯍꯥꯞꯂꯒ ꯄꯤꯔꯛꯏ ꯁꯦ ꯁꯤꯅ ꯊꯣꯡꯂꯒ ꯆꯥꯎꯔꯨꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯥꯎ ꯑꯗꯨꯗꯤ ꯏꯆꯦꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯍꯜ ꯉꯥꯗꯨ ꯄꯨꯔꯒ ꯂꯥꯛꯏ ꯃꯌꯨꯝ ꯇꯝꯅ ꯃꯥꯅ ꯂꯥꯛꯄꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯌꯥꯝ ꯐꯖꯅ ꯍꯧꯔꯤꯕ ꯐꯗꯤꯒꯣꯝ ꯄꯥꯝꯕꯤꯁꯤꯡꯗꯨ ꯎꯕꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯐꯗꯤꯒꯣꯝ ꯑꯁꯦ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯂꯒ ꯆꯥꯔꯗꯤ ꯀꯌꯥꯝ ꯍꯥꯎꯅꯤ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯑꯁ ꯌꯥꯝ ꯍꯥꯎꯅꯤꯗ ꯈꯔ ꯐꯨꯛꯀꯦ ꯍꯥꯏꯔꯒ ꯈꯔ ꯌꯥꯝꯅ ꯐꯨꯛꯈꯤꯒꯦꯗ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯗꯨꯗ ꯐꯗꯤꯒꯣꯝ ꯊꯥꯔꯤꯕ ꯐꯩꯗꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯩꯗꯣꯝ ꯇꯪꯈꯥꯏꯃꯨꯛ ꯐꯣꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯝꯍꯜ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗꯗꯤ ꯐꯗꯤꯒꯣꯝ ꯊꯥꯔꯤꯕ ꯐꯩꯗꯣꯝ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯇꯥꯊꯣꯠ ꯂꯩꯅ ꯏꯆꯥꯁꯥ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯣ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯋꯥꯈꯜ ꯇꯥꯅ ꯐꯨꯊꯔꯝꯕ ꯆꯠꯂꯣ ꯌꯨꯝꯄꯣꯠ ꯇꯥꯟꯕ ꯀꯟꯕ ꯅꯨꯄꯤꯗꯣ ꯃꯅꯝ ꯇꯠꯂꯒ ꯋꯥꯈꯜ ꯇꯥꯗꯧꯅꯤ ꯇꯥꯊꯣꯠꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯍꯥꯏꯔꯛꯏ ꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯍꯜꯂꯨꯔꯒꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯝꯍꯜ ꯍꯔꯥꯎꯅ ꯃꯃꯧꯕꯨ ꯀꯧꯔꯛꯏ ꯊꯥꯔꯣ ꯂꯥꯎꯅꯦꯍꯦ ꯂꯥꯎꯋꯣ ꯌꯦꯡꯉꯨ ꯇꯨ ꯅꯅꯦꯝ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯌꯦꯡꯂꯨ ꯂꯥꯎꯋꯣ ꯊꯥꯔꯣ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯏꯃꯥ ꯌꯥꯝ ꯌꯥꯝꯃꯤ ꯁꯤꯗꯤ
ยามวันนี้มวยยุ่มดอมีอะไรแต่เลยรำเดรอดุดาอิมานับพันยามเนี่ยตัวรักเลยบันนี้อิมาสิดีไอ้คุยในสามตั้งงามมาด้วยอดุน่าไก่เที่ยวใครยุนทุกดูสิคุยยุนทุกสิกะริยุนปะฮะกะริยุนมาโนฮันนูบินังสิดีนั่นน้ำตันตุตาเลยดูนะอาศัยให้ดูนะสามวันนี้อิเบียมฮัลบุพูดให้รำมีอิเบียมฮัลกับละดูนะให้สิไก่เซนกิมาซาไอ้เนี่ยกะริอารันมาตัวรำมาเกะฮะนักคนด่านังแหนงวนพูดมาสิบ่ฮะอายุอิมาได้เนี่ยอิมาได้ยังมีกะริกินาปะฮะกะริกินาปะโนอะลอยละก็ยุ่งปวดตาน้ำกดน้ำมันเดมีกี่มั่งน้ำมันตกปะอาศัยให้น้ำมาคุยคุยสาวดูนะดุบพูสิลีอิเบียมฮัลดาอิเบียมฮัลโอ้คงเคยกับปีทารกมันยังพูดเมื่อกี้มาสุสาวกันเลยเห็นหรือปะกะริกินนังนะไอ้ยีเนี่ยมาเสียกะชัวให้นั่นพูดดินังหอบจิกคุณจ่าปุ่มบัตตาน้ำมันเล่าหรอกะพูดหรือละฮะเล็บตัวเลยรำบันดุปะมาดูสูวางงังเลยเห็นหรือปีนังนึกกันอีกครั้งงี้ฮะนังกินนั่นเนี่ยมาสิเนอะไอ้คุยยังโคลเดอร์อิมาโนวันนั้นทันจะพอดีกุมไปดมตั้งขายมาพูดเรื่องปูรู้จักใครนี่ข้างกับปะสิเดบัวก็รำแบบมีน้ำไงด้วยเนาะอดูอีระสูภาษาหนังงังน่ะไม่ใหญ่เด้อนะมิสังกับสังลิงมันนี่มันว่าอันนี้เสอดูอีตาดีมันมุสพูดอะไรตาดีดูสิอาศัยให้ดูนะสามบากีมันเอาหนูปาดูนะทารมพูดให้รักลำมีทารมาสูโอ้คงกิกับลำมีมาสิมันเอาอันนี้สังดนะมันนี่มันมูดูพูดให้เรามากันสักทีมันนี่มันว่าอันนี้ดูไม่อันสินนะดูนะกับมินนารำมีเลียมบีมีลังบากีมาโกตาคิบดูดาทุลักตุนยิงรู้มาตำดดีอีเบียมฮักกีมันนี่มันว่าอันนี้ดูสุมังตัวอันสินนะดูนะกับละกเลยรำมาดูดานุกมีตัวดูนะลาวรักให้เลยอินโดนยุ่งปวดตันมากันเลยบดีอะดูตะกี้เห็นนะยามพังลักขินิโกไอสูว่าเขาตานแกให้ถึงสิ่งเล็กลิบเสียพยายามที่กุยเลยบันนี้อะดูบุมาปูมาหักนังสิดีกับมินเนโรนั่นนี่นะมุปีนะอาซุมนันนกสิลำละก็สังเครีอีเบียมฮักกับละดูนะถ้ารู้ว่าอีมาดิงสิเด็กยี่ยุ่งปวดตันมาตกละนี่น่าจะดีอีมาเสียมาตั้งซาตันสีมาตายถ้ารู้มาสุกับละดูนะอีมาไอสูยุ่งปวดตาเลยก็สิเด็กยี่อีมาน่ะมียิงคนตะกี้พอดีคุมตัวเองแล้วก็ใจซาบนะไอสูซาบะมาสิผมน่ะมักเสียอีมานั่งเนี่ยอายุเฮ้ยไอสูไปเลยมันแต่บัดนี้เนี่ยอายุนั่งเนี่ยตีนี่นาดิเสียอายุอีมาสิงาก็สิจะลินเดือดพอดีคุมก็เสียว่ามาสิดิเกาเทียบปะ